ꯑꯩꯈꯣꯏ ꯏꯆꯦꯒ ꯕꯣꯕꯣꯒ ꯑꯝꯇ ꯊꯤꯕꯤꯌꯣꯅ ꯍꯥꯏꯖꯕꯗꯨꯕꯨ ꯀꯔꯤ ꯑꯩꯈꯣꯏ ꯏꯆꯦꯒ ꯕꯣꯕꯣꯒ ꯑꯝꯇ ꯊꯤꯕꯤꯌꯣꯅ ꯅꯪ ꯌꯥꯝꯅ ꯕꯗꯃꯥꯁ ꯍꯥꯏꯒꯦ ꯍꯦꯀꯣ ꯅꯪ ꯑꯕ ꯏꯅꯥꯎꯄꯥ ꯇꯣꯝꯕ ꯅꯣꯏ ꯅꯨꯄꯤ ꯃꯔꯤꯗ ꯌꯦꯡꯉꯗꯤ ꯅꯣꯏꯅꯁꯨ ꯏꯅꯥꯎ ꯊꯣꯛꯑꯦꯀꯣ ꯅꯨꯄꯤ ꯂꯧꯅꯕ ꯉꯥꯛꯇꯅꯦꯕ ꯅꯣꯏꯁꯦꯀꯣ ꯑꯩ ꯅꯣꯏꯒꯤ ꯅꯁꯛꯁꯤ ꯎꯅꯤ ꯈꯟꯕꯗꯒꯤ ꯂꯩꯀꯥꯏꯗ ꯁꯛ ꯎꯠꯄ ꯏꯀꯥꯏꯗꯅ ꯌꯨꯝ ꯍꯟꯖꯔꯛꯇꯅ ꯑꯩ ꯀ꯭ꯋꯥꯇꯔꯗ ꯂꯩꯖꯔꯝꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏꯅꯒ ꯇꯝꯃꯨꯔꯤꯕ ꯂꯥꯏꯔꯤꯛ ꯍꯩꯔꯨꯔꯤꯕ ꯅꯍꯩꯁꯤꯕꯨ ꯅꯨꯄꯤ ꯃꯄꯥꯝ ꯁꯦꯝꯅꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯅꯁꯤ ꯑꯃꯅ ꯑꯃꯥꯡꯒꯤꯗꯤ ꯀꯣꯏꯊꯤ ꯊꯤꯒꯦꯗꯤ ꯂꯩꯇꯦ ꯁꯤꯌꯥ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯍꯨꯏ ꯑꯃ ꯃꯥꯡꯈꯤꯕꯗꯤ ꯅꯤꯉꯣꯜ ꯃꯋꯥ ꯃꯌꯥꯝ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯑꯣꯐꯤꯁ ꯁꯨꯇꯤ ꯂꯧꯊꯣꯛ ꯍꯨꯏ ꯊꯤꯕ ꯆꯠꯂꯦ ꯍꯥꯏꯗꯥꯏ ꯇꯥꯃꯣ ꯋꯥꯔꯧꯌꯥꯗꯦ ꯑꯩ ꯈꯤꯇꯪ ꯍꯟꯖꯔꯝꯃꯒꯦ ꯉꯥꯏꯈꯣ ꯑꯩ ꯑꯀꯪꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯤ ꯊꯑꯣꯏꯅ ꯁꯤꯗ ꯂꯥꯛꯏꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯅꯟ ꯃꯅꯤꯄꯨꯔꯤ ꯈꯔ ꯌꯥꯎꯅ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯀ꯭ꯂꯥꯏꯟ ꯈꯔ ꯃꯩꯇꯩ ꯅꯨꯄꯤ ꯈꯔꯒ ꯁꯥꯟꯅꯩꯕꯝ ꯌꯨꯅꯩꯕꯝ ꯑꯣꯏ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯊꯪꯅꯕ ꯗꯨꯀꯥꯟꯁꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯤ ꯊꯑꯣꯏꯅ ꯔꯦꯠ ꯆꯠꯊꯔꯛꯄꯅꯤ ꯅꯣꯏꯁꯨ ꯑꯣꯐꯤꯁꯥꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯉꯥꯎꯁꯤꯟ ꯐꯩꯁꯤꯟꯅꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯤ ꯋꯥꯅꯣ ꯇꯥꯃꯣ ꯑꯩ ꯃꯗꯨ ꯃꯤꯗꯧꯅꯣ ꯍꯥꯏ ꯊꯥꯖꯗꯕ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯀꯣ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯕ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯃꯁꯤ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯅꯤ ꯅꯣꯏ ꯅꯁꯥꯅ ꯌꯥꯖꯕꯅꯤ ꯈꯜꯂꯒ ꯑꯩ ꯅꯍꯥꯟꯉꯩ ꯍꯥꯏꯗꯕꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯏꯒꯦꯀꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯕꯤꯌꯨ ꯅꯣꯏ ꯅꯤꯉꯣꯜ ꯃꯋꯥ ꯃꯌꯥꯝꯁꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯁꯦꯝꯃꯒ ꯁꯟꯗꯦ ꯈꯨꯗꯤꯡ ꯅꯨꯄꯤ ꯃꯄꯥꯝꯗ ꯃꯤꯇꯤꯡ ꯆꯠꯊꯩ ꯅꯅꯦꯝꯕꯣꯛꯅ ꯃꯌꯥꯏ ꯐꯝꯃ ꯂꯦꯛꯆꯔ ꯄꯤꯌꯦ ꯆꯨꯝꯕ꯭ꯔꯣ ꯀꯗꯥꯏꯗꯤ ꯁꯟꯗꯦ ꯃꯤꯇꯤꯡ ꯍꯣꯏ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯗꯨ ꯁꯟꯗꯦ ꯈꯨꯗꯤꯡ ꯁꯟꯗꯦ ꯃꯤꯇꯤꯡ ꯂꯩ ꯅꯨꯄꯤ ꯃꯄꯥꯝ ꯆꯠꯂꯤꯁꯤꯗꯤ ꯁꯟꯗꯦ ꯃꯤꯇꯤꯡ ꯅꯠꯇꯦ ꯋꯥꯅꯤ ꯇꯥꯃꯣ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯇꯥꯃꯣ ꯍꯥꯏꯌꯨꯅꯦ ꯑꯁꯣꯂꯣꯝꯒꯤ ꯏꯃꯥꯒ ꯕꯕꯥꯗꯣ ꯍꯦꯛ ꯁꯣꯟꯖꯜꯂꯛꯑꯕ ꯑꯗ ꯃꯤꯁꯨ ꯑꯝꯇ ꯂꯩꯖꯗꯕꯗꯨꯗ ꯁꯨꯝ ꯇꯉꯥꯏ ꯐꯗꯅ ꯍꯪꯕ ꯆꯠꯄꯩ ꯋꯥꯅꯤꯗ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯙꯔꯃꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯅꯣꯏ ꯊꯥꯒꯤ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯅꯔꯛꯄꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯄꯥꯔꯁꯦꯟꯇꯦꯖꯅ ꯈꯔ ꯊꯤꯅꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯀꯗꯥꯏꯗꯤ ꯄꯥꯔꯁꯦꯟꯇꯦꯖꯅꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯗꯤ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯉꯛꯄꯒ ꯈꯕꯔꯅ ꯄꯩꯁꯥ ꯈꯔ ꯌꯨꯝꯖꯜꯂ ꯄꯥꯔꯁꯦꯟꯇꯦꯖꯅ ꯍꯦꯛ ꯊꯤꯜꯂꯤꯗ ꯄꯥꯔꯁꯦꯟꯇꯦꯖ ꯅꯠꯇꯦ ꯋꯥꯅꯤ ꯇꯥꯃꯣ ꯇꯥꯃꯣ ꯍꯣꯏꯔꯣꯝꯒꯤꯗꯤ ꯈꯪꯗ꯭ꯔꯤꯀꯣ ꯍꯥꯏꯌꯨ ꯅꯅꯥꯎꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯍꯥꯏꯌꯨ ꯑꯩ ꯊꯕꯛꯁꯤ ꯆꯪꯕ ꯃꯇꯝꯗ ꯑꯁꯣꯂꯣꯝꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯄꯨꯊꯣꯛꯈꯤꯅ ꯍꯥꯏꯕ ꯃꯁꯤꯒꯤ ꯁꯦꯟꯐꯝꯁꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯄꯟꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯇꯥꯃꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯏꯟꯈꯠꯆꯕꯅꯤ ꯑꯩꯈꯣ ꯁꯅꯥꯀꯨꯝꯕ ꯅꯪ ꯊꯕꯛ ꯆꯪꯕꯗ ꯅꯣꯏ ꯅꯨꯄꯤ ꯃꯄꯥꯝ ꯄꯩꯁꯥ ꯄꯨꯊꯣꯛꯑꯦꯕ ꯍꯣꯏ ꯇꯥꯃꯣ ꯃꯣꯏꯗꯤ ꯀꯅꯥꯗ ꯄꯤꯔꯤꯖꯥꯠꯅꯣ ꯁꯦꯟꯐꯝꯗꯨꯗꯤ ꯇꯥꯃꯣ ꯑꯩ ꯃꯗꯨꯝꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯗꯥꯏꯔꯦꯛ ꯊꯤꯟꯈꯤꯕꯗꯤ ꯍꯧꯋꯦꯕ ꯇꯥꯃꯣ ꯅꯪ ꯏꯌꯥꯝꯕꯅ ꯒꯙꯥ ꯍꯥꯏꯒꯦ ꯁꯥꯎꯅꯨꯀꯣ ꯏꯌꯥꯝꯕ ꯍꯥꯏꯁꯤ ꯅꯣꯏ ꯁꯥꯎꯅꯨ ꯌꯥꯔꯦ ꯇꯥꯃꯣ ꯍꯣꯏ ꯋꯥꯁꯦ ꯃꯈꯥ ꯌꯥꯝ ꯁꯥꯡꯗꯅꯔꯒꯨꯝꯁꯤ ꯍꯩꯃꯥ ꯑꯩ ꯇꯥꯃꯣꯁꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤ ꯑꯃ ꯊꯣꯛꯄꯅ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯖꯕꯅꯤ ꯍꯩꯃꯥ ꯋꯥꯁꯦ ꯈꯔ ꯈꯟꯊꯔ ꯉꯥꯡꯅ ꯐꯩ ꯇꯥꯃꯣ ꯅꯣꯏꯁꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎꯃꯅꯤ ꯈꯜꯂ ꯉꯥꯡꯉꯤꯃꯤ ꯆꯩꯔꯤꯃꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯊꯕꯛꯇꯨ MCS ꯑꯣꯐꯤꯁꯥꯔ ꯅꯁꯥꯒꯤ ꯃꯦꯔꯤꯠꯇ ꯈꯟꯖꯔꯕ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯅꯣꯏ ꯅꯨꯄꯤ ꯃꯄꯥꯝꯅ ꯄꯩꯁꯥ ꯄꯨꯊꯣꯛ ꯆꯪꯕꯅꯦꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯀꯣꯛꯇꯨ ꯌꯥꯝꯅ ꯒꯗꯥ ꯍꯥꯏꯗ꯭ꯔꯗꯤ ꯂꯣꯂꯥ ꯍꯥꯏꯗꯧ ꯉꯥꯏꯔꯦꯅ ꯅꯪ RTI ꯊꯥꯎ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯛ ꯅꯪ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞ ꯌꯦꯡꯒꯦꯌꯨ ꯅꯪ ꯔꯤꯇꯟꯗ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯐꯥꯁ ꯕꯩꯕꯥꯗ ꯅꯪ ꯈꯔ ꯋꯤꯛ ꯑꯣꯏ ꯅꯪꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯈꯤꯗꯦ ꯅꯁꯥꯒꯤ ꯃꯦꯔꯤꯠꯅ ꯈꯟꯖꯔꯕ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯅꯣꯏ ꯅꯨꯄꯤ ꯃꯄꯥꯝ ꯄꯩꯁꯥ ꯄꯨꯊꯣꯛ ꯆꯪꯕꯅꯦꯅ ꯈꯜꯂꯤ ꯌꯥꯝꯅ ꯌꯥꯝ ꯍꯥꯏꯅꯤꯡꯉꯦ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯅꯤ ꯅꯪ ꯍꯪꯉꯨꯅꯦ ꯅꯣꯏ ꯅꯨꯄꯤ ꯃꯄꯥꯝ ꯆꯠꯂꯒ ꯅꯪ ꯀꯔꯤ ꯀꯧꯋꯦ ꯃꯃꯥ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯍꯥꯏ ꯃꯃꯥ ꯑꯩ ꯊꯕꯛꯁꯤ ꯆꯪꯕꯗ ꯅꯣꯏꯅ ꯄꯨꯊꯣꯛꯄꯤꯒꯤ ꯄꯩꯁꯥꯁꯤ ꯀꯅꯥꯗ ꯄꯤ ꯅꯪ ꯍꯪꯉꯨ ꯅꯪ ꯍꯪꯕ ꯀꯤꯔꯒ ꯅꯌꯥꯝꯕ ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯪꯕꯤꯒꯦ ꯃꯣꯏꯗ ꯇꯥꯃꯣ ꯑꯩꯁꯨ ꯆꯤꯡꯅꯕꯕꯨꯗꯤ ꯈꯔ ꯁꯨꯝ ꯂꯩꯈꯤ ꯈꯔ ꯂꯩꯕ꯭ꯔꯥ ꯑꯩ ꯃꯣꯏꯅ ꯍꯪꯉꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯈꯨꯝꯈꯤ ꯍꯣꯏ ꯑꯩꯒꯤ ꯄꯔꯁꯣꯅꯦलिꯇꯤꯗꯤ ꯋꯤꯛ ꯑꯣꯏꯕꯗꯤ ꯈꯔ ꯂꯩꯈꯤ ꯍꯣꯏꯅꯦ ꯑꯗꯣ ꯑꯩ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛ ꯑꯟꯁꯔ ꯐꯖꯅ ꯇꯧꯈꯤꯕꯅꯤꯗꯣ ꯅꯪꯒꯤ ꯄꯔꯁꯣꯅꯦलिꯇꯤꯗꯤ ꯋꯤꯛ ꯑꯣꯏꯔꯤꯗꯨꯗꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯅꯤ ꯅꯪꯒꯤ ꯋꯤꯛ ꯄꯣꯏꯟꯠꯇꯨꯗ ꯅꯣꯏ ꯅꯨꯄꯤ ꯃꯄꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯗꯤ ꯃꯣꯏꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯣ ꯑꯩ ꯈ꯭ꯋꯥꯏ ꯉꯛꯏꯗꯤ ꯅꯪ ꯅꯁꯥ MCS ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯑꯣꯏꯖꯔꯤꯕ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯤꯔꯝꯁꯤꯗ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯇꯧꯔ ꯂꯩꯔꯝꯕꯁꯦ ꯌꯥꯝꯅ ꯃꯁꯨꯛ ꯉꯛꯄ ꯂꯩꯇ꯭ꯔꯦ ꯏꯕꯣ ꯇꯥꯃꯣ ꯅꯅꯥꯎ ꯋꯥꯔꯧꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯈꯤꯇꯪ ꯍꯟꯖꯔꯝꯃꯒꯦ ꯇꯥꯃꯣ ꯈꯪꯕꯅꯦꯕ ꯉꯁꯤꯗꯤ ꯏꯀꯨꯕꯣꯏꯅꯦ ꯐꯣꯛꯀꯥꯗꯣ ꯂꯣꯏ ꯂꯩꯈꯥꯏꯒꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯅꯍꯥꯟꯒꯩ ꯑꯣꯖꯥ ꯑꯣꯟꯅꯔꯝꯖꯥꯔꯦ ꯃꯁꯤ ꯅꯍꯥꯟꯒꯩ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯀꯣꯂꯨꯗ ꯆꯞꯊꯅ ꯂꯩꯔꯨꯕꯗꯣ ꯉꯁꯤ ꯑꯩꯅ ꯄꯔꯩ ꯍꯟꯗꯣꯛꯄꯁꯤ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯗ꯭ꯔꯦ ꯃꯁꯤ ꯈꯔꯒ ꯂꯤꯁꯜꯂꯗꯤ ꯃꯃꯩꯗ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯃꯁꯤ ꯍꯥꯏ